Niti Ayoung Ani Suba Awangnopoki SDG Index 2023-24 Fongkre, Mizoram na makokta Manipur na mamei Delay. Niti Ayoung na ngasi North Eastern Region District SDG Index Ani Suba Edition 2023-24 Fongkre, Mizoram na makokta Laikre Dubu Manipur na Awangnopoki State Singi Manung mamei Delay. SDG Index Aduki Matung in Awangnopoki District Sada Marfuga Mangana Composite Score Hingatki. Mizoram, Sikkim, Tripura ki district ani khudingma mangjin thabo ikre. Awangnopoki state khudingma ki district sing ki manungda Mizoram ki Nathial na khwaidi ki phaba district ikre. Index adu Nagaland ki district ahum khwaidi ki phaba performance piba district taragi manungda san mangkre. Awangnopoki apunba district sing ki manungda puna district maudraga humdoida haksang phaba madi nuaye phani hingbagi sahingali. District singa sigi manungda Sikkim ki district singna sang amad lengdan apapa performance piki. Assam ki district kudimakta zero hunger quality education, skin water and sanitation hamsum economic growth for pamki. SDG Index 2023-24 Awangnopoki state sing sida khwaidi ki phaba mangjin thabe district tara adudi mathang manau ngaina Mizoram gi Samphai, Tripura gi Gomati, Nagaland gi Makoksung, Tripura gi West Tripura, Nagaland gi Kohima, Tripura gi South Tripura, Sikkim gi Gangtok, Mizoram gi Kolasip amasung Nagaland gi Dimapur. State sing gi khwaidi gi wangma amasung khwaidi gi name district sing gi manungda Manipur gi oina Imphal West district na 0.73.21 phangduna khwaidi gi makokta lei. Phezol district na 0.59.71 phangduna khwaidi gi name boy. Arunachal Pradesh ko na khwaidi point wang na phangba district asi Lower Dibang Valley na 0.73.35 phangdun oi. Longding district na 58.71 phangdun khwaidi name oi. Assam gi oina Dibrugarh na 0.74.29 phangdun khwaidi wangba masum South Salmara Mankasar na 0.59.71 phangdun khwaidi name oi. Meghalaya gi Khasi Hills na 0.73 phangdun khwaidi wangba masum East Jaintia Hills na 0.63 phangdun khwaidi name oi. Mizoram gi Nathian district na 0.81.43 phangdun khwaidi wangba masum Longlai district na 0.67.71 oidun khwaidi name oi. Nagaland gi Makoksung na 0.78.43 phangdun khwaidi wangba masum Zone Boto na 0.63.36 phangdun khwaidi name oi. Sikkim gi Gangtok na 0.76.64 phangdun khwaidi wangba masum Gas sing na 0.71.14 phangduna khwaidi name oi. Tripura gi Gomati na 0.78.79 phangduna khwaidi wangba masum Dalai na 0.72.29 phangduna khwaidi name oi. Pakistan Army gi agent oina lakhi Taharum Rana Laiba asida thokiba khwaidi tamthiba terror attack ama oiriba 26/11 Mumbai attack ta asubu thaudang lokhi haiduna India na pharaga Tihar jail da NIA gi custody thamlakiba Taharur Rana anobu wafam ka phongdorakri wangpang tawbra Taharur Rana mark 26/11 Mumbai attack thopa matamaduda Mumbai da layamasu matamaduda Pakistan Army gi khwaidi thajabe agent ama oina lakhibani haidorakri magna makataraduna ehaki khongburoi David Coleman galoina Pakistan yumpham oiba Lashkar-e-Taiba hairiba terrorist organization aduga tongan ba training session kaya da serk yaminaki Lashkar-e-Taiba simaru oina spy network am oina thabak topa kanglumamani 26/11 ki Mumbai terror attack adugi damang terrorist na plan tawbuda Mumbai da Taharur Rana gi mingda immigration center ama hangdokpa haibisisu yaukhena phungturaki Taharur Rana makataraduna India da laina ahakna Chhatrapati Shivaji Maharaj termination asingba mafam sing yengsin ki amasung 26/11 ki attack adu Pakistan gi Inter Services Intelligence ISI ga kusamnaduna sathakiba soidun oiramgani dubo eti adu ISI gi khut yawi haibadi ayak sapsana khangdi haikenasu pausna makhatari minibus on bada tare sire kunthrakni sokli Punjab ki Hoshiarpur district ta ngarang minibus ama mathak makha on badagi passenger tare sikre amasum atopa kunthrakni thoina sokle haina police officer amana phongdokre Hoshiarpur gi deputy superintendent of police Kalwinder Singhana phongdokgi matungina thaudo odu ngarang ayuk district sigi sagran khunmarak thokibani mangna ki minibus adu mathak makha on badura passenger tare khudak sibuga loina atopa kunthrakni thoina sokhi asokpa sing adu Dasya civil hospital pukre haina phongtola duna mangna ki hauji asokpa kharagi phibam luna lairi minibus adu passenger ni purom puraga Hajipur gi Dusya tamna lakhibina haina phongtola duna deputy SP naiki accident adu thokibagi sapsa maram khangmangamdri
Amaromdana designated care masing hanthabada khudongchadaba laigani Zomi Council. Ministry of Home Affairs MSA gi maikei suspension of operations through group ki designated care masing hantanaba wafam thamlakli basi khudongchadaba khara laigidaba wafam asi khara tapna khana haninge dubu su extend tobi wafam di yariba makai thuna tobi yo haina Zomi Council na center gi pukning singsilaki Zomi Council thadorak pasi olamana Ministry of Home Affairs MSA amasum su group ka hauji wari sanabagi thabak sathari basi gi matangda council asina kumnu yengsilli dubu wari sanari basi da UPF Zomi da masigi designated camp ahungi manungda ani muthatnaba akanba pressure pirakli designated camp sing adu Mizoram amsu Myanmar gi ngkhoi paring da hang camp sing ni camp sing adu di camp Moban Lai Mount Sinai amsu phaiba camp ni camp ahungi manungda ani muthatnaba pressure pirakwa sigi matang da Zomi miyam kumna khanaraba matung camp ahum asi hauji function adumak tawbana muthatpada khudong saroi have phidep lawri Camp sing asi Mizoram ga tainaba border area amasu Myanmar ga tainaba international border area da leiba ngakani karigumba hariba camp sing asi lauthokiba tarabadi camp sing leramba mafam amadi masi akoibada nansu arm group sing sangsilaktuna miyam gi santi gi punchi da sound sing nabam oirakani maramdi designated camp sing asi da leidiba cadre sing na ngamkhaida mitop sing sangsilaktuna bangak sinduna lakli bani hari maram asina designated camp sing hanthana ba MISA gi wapam asi Hausiki oiriba tanfam asida matam sadi haina khali wapam asi khara tapthana khanabana asumba khongthang oigen haba wapam lona phongdoki dubu so extend tobi wapam di regional security amadi public safety gi wapam oibana athuba matamda agreement ama sangdokpa darkar oi haina su Zomi Council gi maikei digi phongdorakli haina pau sna makhatana pali ai haibisi mang tharaga satpana lengak sem mangamdabani MLA Khuraizam Loken Aigi haiba sina mang tharaga satpana popular government ama semmangamdabani haina wangoi kendra gi MLA Khuraizam Lokena phongdokre haibo apamasi ngarang Imphal West ki manungsanba govina ji lai harau phamda pangthokpa nomi goeba convergence mela da saruk yaraduna phongdokibani PRI CBO convergence project ki makhana Manipur State Livelihood Mission MSRLM Imphal to CD wangoi block amasum Lairem Zau Maizau Gram Panchayat Imphal West to gi PRI members singa punuk samnaduna Lairemjam Maizau Gram Panchayat amasum Lairemjam Maizau GP gi BLF sing sinduna pangthoko thoramaduna wangoi kendra gi MLA Khuraizam Lokhe Lairemjam Maizau GP tongam lorem Manglembam Imphal West DC ki mayang lambam Rajkumar amadi DMM MSRLM Imphal West Nongmaithem Pravinina mathangshina Chief Guest President amasum Guest of Honor oina saruk yakhi adi Tendara suma miyam thamjage duga hausuko na di miyam pau sumatang sa lusinjarage mas makhataba no update miyam punang amina channel sigi makai digi thamjari